1920s ki matamda America gi Chicago shahar da law haibasi sumna gi cheda khak iba maming khakta gi oirami aduga mafum madugi lambi sorok sing si sumna gi gangster amana rule tawraga leiramki mahaki maming tabada Chicago gi lambi sorok khuding loina tumina lainei mahakna magi atangba car si tongduna manungda atangba cigar sama thakduna lambi singna chatpa matamda miyoi singna mangang nontharaga loina lainarami police singsu magi permission yauduna thabak amata tawrumte politicians singsu mahaki apambagi matungina thabak tawhalami aduga judges singsu magi control da loina leirami mahak asi isam samba gangster manate mahak masasi empire amaga chap manai aduga masigi empire si usual extortion amadi ihingna hingna semkalakiba empire ni atopa wahi amada hairagana mahakna Chicago da masagi oiba government ama chalaiba gumbani masida masamakna government amadi court animakni 1920 gi matamda America da alcohol ban tawkiba matamda mahakna illegal liquor business tagi asoba lanthum sagatpa ngamki matam atuda mahakki annual income si $100 million fawba yauki magi makhada gangster lising kyasu thabak tawraga leiramki amadi makhoigi salary pibada hafta amada $3 lakhs mu hena changki mahakki mafumda loyalty asna khudingmaktigi athoiba oiramki mangonda loyal oiba miyoi singadu mahakna paisa amadi protection piramki aduga magi thajaba manganba miyoi singmuna yamna tamthina hatkhi mahaksi asukimatik sathiba maramna America's public enemy number 1 haina su lokthokhi kanaguma miyoi singna magi illegal business asigi mayokta wa hairakpa matamda mahakna I am just a businessman giving the people what they want haibadi mahakti sumnagi businessman amani aduga miyamgi apamba dukak fanganbani haina haiki wari asi America gi matam amada Khwaidagi Sathiba GANGSTER AL CAPONE gi wari ni adubo ekhoida leribu wang asi sumnagi class 6 fawbudang lairik tamlakiba misak asina kamdongna Chicago gi makok oirakibuna haibasni sahi tara hena mahakna kamdongna Chicago si rule tawraga leiramki aduga asuk yamna sakti leiba misak asi kamdongna sikribanu Al Capone ki full name asi Alphonse Gabriel Capone haina kaurami mahaksi 17 January 1899 da New York ki Brooklyn borough da poklami mahakki parents asi Italian immigrants oirami thabak tawbada hena khudong sabgidamak 1893 da New York ki Brooklyn hariba mafum asida lakibani Al Capone gi mapa Gabriel Capone asi barber oiramki aduga magi mama Teresa Capone asina fi turga leirami Gabriel Capone amati Teresa Capone gi masa mapan leirami aduga Al Capone asina mari suba masani makhogi family gi income asi yamna piklam medubu imung asidi yamna saurami maram asina Al Capone angang oiringai digi horaga yamna lairena horaki Al Capone piklingai digi lairik adum fava angang amoina horaki dubu yamna thuna sauganba angang amasu oiramki 1913 gi matamda Capone Brooklyn Elementary School da class 6 tamlingai matamda oza amana makpu sathina furamki mayam mangda sumna phurakpasida Al Capone sauruduna oza nupi adugi mamaida khupakna muk hallaga tharami masidagi mahak school dagi sutan thorakhi sumna school toklaba matungda mahakna makhogi family gi damak paisa oina talaga haina khalami maram asina mahakna dukan phamba khara yaw ammunition plant da lever gi thapak khara tau asumna tonga tongan ba thapak kya tawduna paisa tanba horakhi adubu masigi thabak mayam asinadi mangonda apenbadi oiramde mahakna paisa si yamna thuna tanduna makhogi imung asi lairabasidagi tholokpa ngamnaba honarami asumna mahakna makhogi yum manakta leiva street gang amana join tormi aduga masidagi Al Capone gi punsida ahongba kya su lakhi horakpada mahakna khara pikpa gang na join tormi amadi tapna huranba amadi violence tawbuda maming chatpa horakhi adubu mahakgi punsigi turning point asi 5 points gang gi gangster Johnny Torrio si thengnagi basidagini Torrio si Chicago gi mobster Big Jim Colosimo gi nephew ni Big Jim Colosimo sisu prostitution gambling amadi atopa illegal business kya salaiba misak amani asumna Torrio si Jim Colosimo ga matam ayamada Brooklyn da laktuna adum makhoigi business adu yengsilami maduda nongma mahakna Al Capone si thengnarami aduga Al Capone gi haising badu ubada Torrio na mahakpu 5 points gang da join tawholami aduga gang asida Al Capone si Frankie Yell hariba nupasigi makhada thabak tawholami
Haurakpada Al Capone gi thawak asi makhoi gi business tawphum asida ngak senduna leiba si oiramki. Masigi matung 1917 gi matamda thawdok amana maram oiraga mahak ki nickname ma fangki aduga masina maram oiraga mahak prithvi shan mathungna maming chatpa haurakhi. Mahakna bouncer oina leiringaida Lena kaubi nupi ama magi mabung Frank Galusio asiga loinana laklamki. Maduda Al Capone Lena asida tabada nungairoida bohai khra hairamki. Wahai sing adu tabada Lena gi mabung Frank Galusio sina sauraktuna Al Capone gi mamaida thangna thindatlami. Masida yamna luna mafum ahum soklam yamati madu fotpada mafum kunthra thongna fotki. Asok pasdi matam gi mathungna fakre dubu sokhibagi mami sidi adum taaduna leiramki. Madugi mami aduna magi maming asi Scarface haina mayamna khangna rakhi. Adubu masigi ming asi Al Capone di khwaidagi sauningba ming oiramki. Matam asida mahak makhoigi yum marakta leiva Irish nupi Mary Josephine Coughlin asiga nungsinarami. Asumna luhongdringaida masa nupa amasu fangjakhiduga mamingna Albert Francis Capone haina kormi. Masa pokpa numit 13 ki matungda Al Capone masagi chahi 18 surukpa matamda Mary ga luhonglami. Masa yaurukpa amadi nupi thiraba oivana mahakna illegal business mayamsidagi lapna leiraga haina khalami. Maram asina mahakna Baltimore da satlaga construction company amagi bookkeeper oina thabak tawraga lerami. Adubu masidagi phanglakpa paisa asinadi imung asi salaiba yaramde. Maram asina mahakna karigumba kanasu hanagi business asida amuk hanjilage hainasu kayara khanba yauki. Al Capone si yamna ina kunba pamlami aduga masigumba sumnage thabak asinadi mana khaliba si oiba ngamloi habasi khanglami. Maram asina mahakna thabak adu toklamlaga amukhana Johnny Torrio gi manakta laklamki. Asumna anirak subo oina gangster gi lambi sida changlakpada mak hanadagi Henna Sathiba misak ama oirakhi. Paisa kharagida mangmi hatpada haleng balairamde. Nongmusu zwar sanamada paisa yamna fangkiba nupa ama mayumda hanmagi tholakpada nongmaina kaptuna hatkhi aduga paisa singadu mahakna lauraga lakhi. Atopa thodok amadana Johnny Torrio gi rival oriba White Hand Gang gi member ama yamna tamthina hatlaga lambida huntoklaga thamlamki. Masigi thodok anisina Al Capone gi mathakta FIR kya pankhi aduga police ngasu mahakpu fanaba koithi thiba horakhi. Maram asina mahakku fakidringaida Johnny Torrio na Al Capone magi family ga loinana Chicago da kauraga lehenki. Matam asida America da Ball State Egg asi sanarami habadi alcohol asi ban torami. Maram asina legal oina salairamba bar sing asi loina shutdown tongna khiduga mafam aduda illegal oina yu manufacture tawba amadi yonbagi business asi horakhi. Chicago gi police amadi politicians singsu loina corruption tawduna illegal oina puthogiba business asida yaushilami. Matang sida Johnny Torrio na police mayor amadi judiciary singasi paisa piduna loina magi control da thamlami. Adubu mahakna leiba ngamdaba amakhakti leiramki magi uncle Big Jim Colosimo's ni. Big Jim Colosimo bootlegging business havadi illegal oina tawgadoriba yogi business asi risks yamna chawi haiduna yawbu pamlamde. Masida Johnny Torrio na sauraduna Jim Colosimo si loishan krage haina khanki. Asumna Torrio na Frankie Yelamdi Al Capone anida Jim Colosimo si hatokna bakhanganki. Numit kharani gi matung 11 May 1920 gi nungthil gi matamda Frankie Yelamdi Al Capone Jim Colosimo gi office ta changduna mahakpu nongmaina kaptuna hatkhi. Asumna Jim Colosimo si khraba matungda magi gang Chicago outfit asigi boss asi Johnny Torrio na oikhi. Asumna Johnny Torrio na thabuk pumba loina paishin kheduga bootlegging business asisu hena chokthoraki. Johnny Torrio na Al Capone bu yamna thajarami aduna mahaki right hand man ohelami. Asumna masidagi Torrio na Al Capone na crime world asigi maramda loina takpi tambiba horki. Torrio na Al Capone da masigi lambi asi sumnatagi violence asina maru oiba nate fazana organize tawba business kya chalaiba ngambasini haina su takpiki. Asumna Al Capone su sum sathiba helakhi. Magi yugi business asida mahaki rule si mangondagi yu leiba natraga leidragadi magi kutta sibasni. Asumna mangondagi yu leidaba Miyoi chama hena mahangna bomb langsintuna hatkhi. Al Capone magi business su sum chokthoraki amadi tonga bar samadi brothels kya so hangtorakhi. Yu puthokpa si America da ban tawba maramna mahangna magi network asi Canada fawba santoktuna mafamdudagi USA da oina amuk yu si pusilakhi. Torrio gi makhada chahi ahumuk thabak tawda Al Capone paisa su yamna pairakhi.
asumna tonga tonga property kasu lesin bahor khiduka asobu yum amsu leiduna magi family pumba punna thamki aduga magi mayamba umsu magi makhada thabak tohunki matamsida America da yugi dimanasi asukimati wangbana Al Capone fawba mapung phana supply to bungam lamde makhogi business asi asukimati chawna mai paklami aduga torio amadi Al Capone tha amada $7 million mu hena tanba horki Al Capone su maming setpa helaki dubu Chicago da losu hena strict oiba henjelaki maram asina mahagna magi mayamba singa sisiro hariba mafum sida muk leiba horki mafum madugi mayor Joseph J. Klena asisu Al Capone paisa piraga magi control da thamkhiduga business asida ayetpa mata lahen kide asumna corruption tawbagi damag Joseph asi mathangi election da maithi ga do phibam da leramki adubu election numita both hathafam asida Al Capone ge mayamba Frank Capone si laktuna both adu Joseph ta loina nampuda thada halami masida wa kan hairakpa Miyoi ahum nongmaina kaptuna hatkhiduga amana makhorida thangna lenduna hatki thodo asi control tawnaba county judge Edmund K. Jerakina policeman 76 da tharakhi asumna police sing aduna gari thausilaga lakpaduda Frank Capone atopa rival gang ama oirabai khanduna open fire tokhi mutuda police sing aduna muk hallaga kaplakpada Frank Capone nongmaina panduna sikirame asumna Al Capone ge mayamba Frank Capone sikirame dubu election adudi Joseph na mai paklami masigi matung magi business ta mai onsinduna Cicero da illegal business asi amuke hena sokthokan ki masigi matamasida Chicago da asobo gang ani khaklerame hanbada Al Capone yauriba Chicago outfit natraga South Side gang haina khangnaba asini ani subada North Side gang masigi boss asina Din O'Banian asina oiramki gang anisi hanadagi adum makhogi area expansion gi damak toina khanaduna lakhi adubu yamna sathina khanaba adudi oiramde adubu November 1924 da Al Capone Din O'Banian bu mahaki flower show mamang muktada nongmaina kaptuna hatkhi masigi thodok asina maram oiraga Chicago da gang ani gi lanjau tholokhi amadi lambi pumba I ngakta ngaikhi North Side gang na Al Capone bu hananaba koitan tanaba su horki ahan bahana bu hanabada fail oikhi madugi matung numit tarani thoigi matung South Side ki boss Johnny Torrio da muk attack torokhi Johnny Torrio sibri siram de dubu mahag yamna thin soklame masigi thodok asina Johnny Torrio masada yamna akiba forumki maram asina mahag matam subagi oina crime world asidagi lapna leinaba warep lokhi aduga South Side gang gi boss asi Al Capone oina sinaramki matam asida Al Capone sumnagi chahi 16 subada ngairibani dubu Chicago outfit ki leader oiramki mahagna boss oirba tungda magi business su Chicago gi mafum khudingda hena saukthoraki maram asina Chicago hariba mafum asi magi mamingda oina khangnaba horki mahagna Chicago outfit gang si hena expand tokhiduga America gi atop mafum gi gang kya gasu alliance semki asumna magi gang gi member si lising ama hen khiduga makhoi gi salary gi damak hafta amada $3 lakh sena sizinaki masiguma paisa si matamadudi asukimati yamba haibudu oiramki mafum masigi rule hairagadi Al Capone loyal oibasina oiramki mangonda loyal oibasing paisa power amadi protection pirami adubu magi thazaba manganba mabu yadaba Miyoi singmuna fatpat hatoklami business sum chokthorokpagi matungina Al Capone su paisa hena paikhalaki matamadugi pause singi matungina Al Capone gi annual income si $100 million fawba yaurammi hana phongdokhi matamaduda $100 million savasi asukimata yamba paisani magi gang gi headquarter si Metropole Hotel asida oirami aduga mafam sidagi loina chalairami magi punsi si yamna luxurious oiba lifestyle amada hingba horki aduga luxury car kasu leiba horki asumna mahagasi matamaduda media sensation amo oirami aduga America gi ahanba celebrity gangster oiramki media singna magi business ki maramda hangba matamda mahagna I am just a businessman giving the people what they want haina adum khumki masina mahaki khwaidagi maming chatkiba waini mahagna chatpa mafum khudingda media singna koina inarami pause singi headline khudimak magi maramda ngaktu oiramki mahaki nokmi tawruga leiba masak asina su mahakpu miyamna loina yarami miyamna mahagasi gangster gi mahutta Robin Hood ni haina fawhainaki karigumba kanda mahagna miyam gi mateng su adum pangduna laklami adubu Al Capone maming chatpa henlakliba sumna magi yegnabagi masing su sum hen kalaki mahakpu hanaba tonga tonga gang kan honaki
अदुबु माई पाकपदि अमत ngamkhide asumna Chicago da Al Capone si mana tawningbada tawraga hinglami police judge samadi politicians singsu magi makhada loina leirami 1920 dagina 1930 fawda Al Capone si Miyoi chani muk harpada senaki adubu mangwada kananasu karisu tawbadi ngamkhide Al Capone magi gangi rival North Side gang leader Albucks Moranasi harpa pamlami maram asina mahakna mi khara thadoktuna Moran bu question sianaduna thamki 14 February 1929 Valentine's Day numit asida Al Capone gi mi marina police saduna Moran gi leifamda red tawbul lakhi fomatuda Moran di leiram khide dubu Moran gi mi tareti leiram ki asumna Miyoi tarasi wall da onsilaga lefallaga makhoi marina kaptuna hatkhi hatpa sisu khuathina hatpana police na asi baksang ru thengaba matamda pumtoi toiraga leiram ki asumna thodogasi newspaper singda Valentine's Day massacre haina maming chat kiduga America gi miyamna su loina saunaki maramasna Al Capone si America gi public enemy number 1 oiki Al Capone miyamna amungana mabu yanaba charity gi thaba kya paikhalaki matam asida America gi miyoi ayamba Great Depression maram oiraga yamna wanaba chaningai fo fasana leitaba matamni masigi khudongjaba si lauraga mahakna Chicago da soup kitchen am miyam gi damak hangtukhi adubu Valentine's Day ki thodok asidi miyamna kawba leiramde May 1929 da Al Capone Philadelphia da khulai khara lolaga thamlambagi faramme aduga chahi ama jail da thamki matam asida magi mathakta tonga tonga case kya pansilakhi dubu magna judges sing adu paisana loina leiduna mangunda karisu tawba ngamalamde adubu prasa miyamna di Al Capone bu amugana thajaba ngamlamde magi crime mayam asina maram oiraga matamdugi America gi president Herbert Hoover na White House ta meeting kya tawduna federal agencies kudingda Al Capone fanaba khanganki Al Capone mi hatpagi maralda faba ngamlaktabudagi authorities singna mahakpu tax evasion gi maral siduna amuk fanaba honarakhi Elliot National singba federal agency singna Al Capone bu koitan tanaba horki hadak mukti Al Capone fanaba honariba officer sing asi corruption yawduba ngaktani masigi officer sing asi the untouchable haina khangnaki maramdi Al Capone paisa hanjan piduna makhoi bu leinabu honabada faw ngamkhide masigi wari sida 1987 da the untouchable koba Hollywood movie amasu puthoki asumna kona thangda 17 October 1931 da Al Capone mara laira haina lokthoki madi sahi 13 jail da thamnaba lokthoki Al Capone Atlanta US Penitentiary jail sida thamba matamda mahak asi sumnagi sahi 19 shubada ngairibani matam asida masada laina kyasu naba horki asigi matung August 1934 da Atlanta jail lagi Khwaidagi Sathiba maming chatliba samudra mayai da leiva jail Alcatraz asida transfer torki Alcatraz asidi sangafna leiba oisanu corruption tongnaba lambi amata leiramde asumna Alcatraz laina laina mahaki haksangi bifamsu sumsum soksilakhi neurosyphilis na navdagi mahak masana wakhal fawba fazana khanba ngamlakhide matam amada America da Khwaidagi Sathiba misak orambasi hojikti angang masa amaga sap manarakhi Al Capone masagi laina asina maram oiraga November 16 1949 da jail dagi thadorakhi anabasi lying namagidamak John Hopkins Hospital da purakhi adubu paisa fanyam piragasu magi thainagi criminal passes na maram oiraga John Hopkins na mahakpu lying oiva yakhide maram asina mahagi tunganba personal physician ama thamdun lying kedubu fagalakpagi mamidi taramde 1946 ki matamda Al Capone medical examination tawbu matamda mahaki mental capacity si sahi 12 gi angang amaga sab manaramki masigi matung January 25 1947 da heart failure na maram oiraga Al Capone sikirame asumna matam amada Chicago gi ningtho oiramba misak asigi punsi si lomkirame